MP gi watliba matamasa ki manungda IDP sing awaba koknaba amadi machoi taina kaiba gumlaba iramda masi kananaba hotnaba yaba leptana hotna khigani haina MP Dr. Angomcha Bimolna haikre. Kurumjari STV pau mieng tabir basingbu taram nokjari pau sandongna pijari. Haining bakaya haisa sanu training bakaya chaisa sanu MP gitaram chahi ahum makhai watli IDP sing awaba koknaba amadi machoi taina kaiba gumna iramdam asi kananaba hotnaba yaba leptana hotna khigani haina Lok Sabha gi MP Dr. Angomcha Bimol akoizamna Khekman Development Committee na sinduna Khekman Jilla Kaithelda pangthokpa mahakpu okpagi thoramda haikre. MP Bimol na makhatana haikibada Manipurda hosik Indian Army listing kuntra lairibani masandre khudong chaba kharagidamak namsinduna thamle mayum makai mai thadokibada ke lanjanariba miyam irang na maram oiduna laikhidraba kayagi imungi awaba asidi core issue natabra core issue ni hariba sing asi prajana tawgadabra natraga lengak na tawgadabra core issue ni haiduna prajabu chamam na haliba aikoi pumbana wakhal taminasi India gi karamba logi mathakta karamba authority na Manipur manungda buffer zone thamlibano masigi matangda RTI thakre PIL amasu makhatana thakigani MP ama oina honariba kaya asida kuki organization kharana buffer zone ge matangda wanganganu haina personal threat tawraklibani amaromda tambaki miyoi kharana karem kathaina na ngangli MP gi term chahi ahum makhai leiri IDP singi amadi machetana kairagadaba chingnaraba lamdam asi kannabagi changsiliba maikai asida lepalaitana changsin khigani haiki kuki kamu na che thobe hey bimol age MP nanai part ne na kilometer chatruk ke yankhai bhatang le da irian jana gyan ta na sning da di leyu tholak kanu buffer zone che accept tau bai na che thole ba alai da mai tin sa kamu khona mateng pang ta na drama tau da na ngang na khota na thamba gi marui na moi ge kamu da yaw ba moi na thak pa kamu na ngang ni ko iram dam si da buffer zone ne bam thamjale changang de so khang ni ne sidha ge ra khagat ke da tau da bai thok di dum tau ne thobok tawgada state level to sabana sana thugaira ka bobi cultivation hojiki nang inganu khombe kha tangda daga cyclone machine na thabada Manipur police tangba yaga to ripara bosi mate officer adu gi state ki legitimation hana recover tawda bi da kada de core issue immigration core issue in tawle se kari no ba amu so ne ingan ka disitara kanga as core issue chairamne na core issue chaibane te kana na tawda mun khangda bane Mahatma Gandhi National Rural Employment Guarantee Act MG Narega bu paliba BJP ki government asina Viksit Bharat Guarantee for Rozgar and Azibika Mission Gramin Act lisingani kunmanga VB Gram haina ming onthokhiba bu yaningdaba phongdoktuna ngasidagi hoduna India pumbada changsiliba khongjangi saruk ama oina konthojam AC dasu mifam pangthoktuna changsin gadaba sing lokthokre Imphal West 1 District Congress Committee na sinduna awangjiri da leiba Konthojam Block Congress Committee ki office ta pangthokhiba mifam AICC ki members su oriba ex MP Dr. Thokchom Mainiana haukiba chahi lising ani manga dagi Bharat pumbada chatnaba haukiba MG Narega na Bharat ki khungang singda leiriba mipum khudimang numit chamani thabak piduna lakpa India ki constitution na yaraba ek asibu NDA gi lengak asina maming onthokpada natana khungangi mafam singda leiriba miyamda awaba mayok nahan naba sinbaga manare legal guarantee piduna numit chamani dagi tadana piramba adu legal guarantee oidabaga loinana sarkarna khallaga thabak pigadori job card holder amana thabak suzage hairamba aduna hojikna lawrok pantha matamda thabak shuhanbaga loinana khusamnana su makhoina piningba khusuman su makhoina piningba pibagi maongda lakpa state ki share nifu da hapchinduna lairaba state singdagi thabak suba fangloidabagi fibam da lakpa asina Congress party na lairaba state sing amadi miyamgi damak khallaga hana gumna MG Narega gi ek asida amuk hanjinna ba hotna baga loina na hayengdagi Bharat pumba khongjangsu changsilagani haiki aji anubul aisna kamai toragi baujuti thabak si sarkar na decide torkanda ekoi pirani karai de pigedagi habilai Union government is not 100% wages Manrega pyramid. State government only 40% is the government put higher. And 60% union government pin higher. Everybody state sanction ke paisa later be state all magadi. We have a period in state later when pin on the nina. Have a sure paisa pido diya the nina ko. When Congress party na demand to receive have a sooner hak khoi ke paisa phangbi hak
ꯑꯩꯈꯣꯏꯅ ꯁꯨꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯨ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯒꯦꯔꯦꯟꯇꯤ ꯑꯦꯛꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯍꯟꯖꯤꯜꯍꯜꯂꯨ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯥꯏꯠꯁꯤ ꯍꯟꯖꯤꯜꯍꯜꯂꯨ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯃꯝ ꯋꯦꯖꯁꯦ ꯃꯁꯤ ꯄꯔ ꯍꯦꯗꯇ ꯄꯔ ꯗꯦꯗ ꯂꯨꯄꯥ 100 ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ MPCC की संघ चेयरमैन लाइस्रम नंदोना हौजिक पालिबा बीजेपी की भारत अमदी मणिपुर की गवर्नमेंट असिना तौनिंग बता तौदुना खुंगंग की मफम सिंगदा सुरा नोमलगा हिंगजरीबा मियामबु हेना वाहनबा सिनबगा चप मानरे हाइदि मसी अखोइना मिहुत खनबदा अफबा लाइरबा मियांगी खनबीगदबा मिहुत खलहौदबना थोलकपनी हाइखि अफबदी अमता तौदर फतबदा सुम तौरो तौरोगा लैरपसे सही यामजले अदुना मणिपुर प्रजार अमदी माई केंद्र लैरिबा प्रजार पुनमना ज्ञान ताबिरगा अखोइना ngasi बीजेपी द कारिबा एमएलए म्यूचिंग असे मतिक चादो मियोय ngатani हाइना आई ngasi मीडिया की थुंगा पिन तौजरी ममदी मोइना ngasi मतिक चाबा अफबा मी ओरगा मणिपुर प्रजार बो खनबो ओबा तारगदी ngasi मणिपुर प्रजार नो वारिबा मणिपुर प्रजार ngasi कपिबा असि करिगी कपम थोके अतरिगी गोखोय मियांगी मिल अमनेना चखरगा ngasi गवर्नमेंट सेमंग मक्त्रिबा मोइबु अमोना थागलसु पखाताना मुकालसु मोइना लाइबाक सासोनपुद गवर्नमेंट सेमंग ngamni हाबसे आय थाजदे अदुना मणिपुर प्रजार पुनमक अमदी माई केंद्र लेबा प्रजार पुनमकना हाइबा थागि मियोयसिंग से लाकद्रब 2027 इलेक्शन से अमोना मोइबु थागत पिरकनु मखोइबु अमोना मियांगी सभा तौगनी हाइना भोट खोंबा लाखु मतमदा मियान मखोइ भोट को तौबियु हाइना आई ngasi मीडिया की थुंगा अपिन तौजरी बिष्णुपुर इम्फाल वेस्ट डिस्ट्रिक्ट की फाउनफ मोरीबा यामना मरु ओइबा लंबी ओडीआर आदर डिस्ट्रिक्ट रोड नंबल खोरीफाबा चिंगमांग तु हियांग थांग ताबा लंबी मियामना फदिबी रोड हाइनसु हेना खंगनाबा लंबी असिदा सागतलिबा मेराखोंग ब्रिज मतमगा चनना सेमगतलिबा असिदा एमएलए टीएच बसंत कुमार मरी लेनबा डिपार्टमेंट के ऑफिसर अमदी स्टाफ सिंगा पुना वर्क प्रोग्रेस चेंगसिनमिनख्रे थोंग असिना लंबी असिदा गाड़ी अनि सुना थैनबा यादबगी मथक्ता ngaihak leitana khudong thiba thoknaba mafam su oriba asi kokhanba ngamlagani haikhi huzigate mabre matang lominasi मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तना नकमही चेलबा अमदि खंगनाउ मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अजब थमो सिगी से नेक्स्ट टेम दिना चेक्सन न लाक्सिलगा थमखबनिने दादा नंसे जुहार हाबगा अमत कीदरबो असुमना मयामना मचलबो नाप्शन दुगम मसिगी युमसिबु असोयंगान कोकदबतगी नेक्स्ट टेम दिना नापसेली नेक्स्ट टेम ती जुहार हाबदि मक्कोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का टॉप नतिना मतमदा कपांग अमुक हेना हेंगल अदले नेक्स्ट टीएमटी स्ट्रेंथ इज इन द क्वे होंगलगलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनदरी अदुन हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% natural syrup and capsule. Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadori. Free Gynecology Consultation, free ultrasound screening loinana investigations and procedures singda 10% concession su pizagadori. Akupa marol ki damak pizariba number asida paw phawbiro. Break imatong makha tarakpa pawda Karkinos Noon-Istv Private Limited Imphal Nasanduna Cervical Cancer Awareness Walkathon Lisingani Kuntaru Kangla Western Gate Tagi Lamthaduna Karkinos Hospital Jennings Campus Fawba Cervical Cancer Gi Matangda Tongan ba Pauzal Puba Khongchat ama chatkre Karkinos Hospital Jennings Campus ki Managing Director Dr. GS Moirang Themna lamthaduna Chatkiba Cervical Cancer Awareness Walkathon aduda Hospital asigi Dr. Singh Nursing Staff Singh amasung miyoi kayana sarukyakhi Awareness Walkathon aduga mari lainana Karkinos Noon-Istv Private Limited Imphal gi Medical Superintendent Professor Y Indibarna
Nupi oibisingda toina naganba cervical cancer amasung breast cancer ki matangda hena mamutana khanghanaba pandamda wakathon asi pangthokpani kanagumba singna cancer laina asi kibadagi yengthoktaba losinduna thamba asi afaba khongthang natte nganna yengthok horaga cheksin thorang lokhatlabadi fabagi changwangli matam chana HPV vaccination tahorabadi cervical cancer nahandaba yai haiba sing asi miyamda khanghanaba pandamda wakathon asi pangthokpani phongdokhe mahakna makatana masa faba kunai ama oibada masa faba nupi oiba yamna mathau tai maram aduna nupi oibi singda naba cervical cancer amasung breast cancer dagi ngakthokna naba aikhoi miyam punna thodang lominasi phongdokhi Manipur khwaidagi naba cancer si breast ki cancer na number 1 oi aduga cervical cancer sina number 4 da oi adubu cervical cancer womb gi angang khong machin gi cancer sidi nganna khangagadi masi layang bangami nadriba mi dasu akoina hojikti tika thadok bangami mass vaccination program ama hauri masigi khudong chab si khoi karkinos amade Manipur gi India gi mafam mayam da laire masigi khudong chab si lobi ho mi khudimak akoina mass vaccination HPV vaccination hobina ba yamna ngalingai sahi trahum doi trang dagi vaccination se hogadabani thengraga su vaccination to bayai adubu kanaba phangbadi khara wai maram asina masigi vaccination tawsi aduga early awareness tawsi aduga cancer si kibiganu tabu oina khanbiganu aduga hojiki matam chakholaba matam sidadi me khudima isa phana healthy women habadi society ki samaj ki leba ki country ki oina aphaba society aphaba leba akanba mo oigadoribani masigi demakta akhoina ngasigi wakathon kangla gate gi horaga karkino hospital hoba akhoi naharon singna volunteer singna nursing na akhoi doctor singna sinjaraga tawjabani MP gi watliba matam masagi manungda IDP sing awaba kongnaba madi machoi taina kaiba gumlaba iramda masi kananaba khonaba yaba leftana khona khigani haina MP Dr. Angomcha Bimolna haikre Music for Bagyo na ISTV na pizza ba pau mata ansel shinjare mi eng tabir kumna mapu mukana kumjari